Hi viewers, welcome back to my channel. Akoigi hangtak anoba animation ngarang teaser thagathliba kauba chingsang lakba haiba wari asi yam nungaigani na thajai yamna su pambigani khali full of adventure, action, romance loi sure haitare anoba dubbing artist amani su yaujare ai sa su yaujare yamna support of you haiba animation adugi hanba episode ki dubbing saruk khara mayamda uchage mayam mideng tabiu I channel amadi pupu folk the bibusu mayam na makata na support of you. New story ano bawarigi ahanba dubbing. Yung kami na si Tel haiba kurung hanba haujik te na koyani na luang lakpay ita nahay na sing tamdo na layak pasayol ni pugan ni pal surakle haujik te nakoy na sagi naramdam da handuna luang lakpay na takpi tambi kraban na haising adu shijin araga miyam gi tawgal tawjaro ipagi kurung hanba nang di pay mapukning paray siyat pangamdabana nataw tilhay baga sangdam nagada nahigi na singgilamda adu karar solido aduna nang hayeng naralway dahan krabamatung sayol marigi matungda ipagida amuk hanalak tuna matam karalay ragho Hagani ipu giyatan nanay na higpuk jaroy nanay na kangjaba hajaba hey asi aygi itaw telay baga sangdam na bada matik jadi hayba nanay su kangjay ngasidagi sayon marigi batungda nanay mapam asida amuk hanna laktuna ipugi thogan tawjarage. okay nung sinong guys O tari bro nangbo ay halagne ilayba nangbu namjing lam takpir pu guru na sali haibi matagum na mimang tumang khangdana nagna heli matagum utpadi imit asi onthok nareda itaw ai di itaw la ko hodre itaw bu kadom da lengbiru no itaw su unagi da bakwire haiduna itaw hoirom da sum poitholpanida ado itaw ai itaw do wa mata haijage itaw gi amata pokse bi san pido ai di on thong na nusi jakre hayeng ai gi sa nupa pakhang sare pharak laga itaw gi sa do ai gi imo ujaga dawri bani ko era itaw taibong su khongda raktriba mamagi pibukung da leiba nawa adu itaw na aigi isa nupari haide hekta haibudi haiban bathoktrane itaw itaw nataw gi mahei itaw na masak khangbidraba male mamagi pibung nungda leiriba angang nawa do nupa oiga dawri bani ne itaw nataw na haijabase itaw na munna khanthabiyu phare itaw ai su yumgi thabak khara lehori itaw ga kona amu unarasi ai challe he tengban ba mapuo nanaida malem asida mangan pibire bit ko laigi pagan sakti hapiro punamak tangoi olan biro ichu thank you ma'am loy phau yang bibagi makata na dum support of you yang damakta dum dubbing hapsarake amadi anobo wari asibusu mayam na support of you haiba from si amohan na thamjage thank you all